Kuki militant singna Sugnuda amuk hanna akanba landa chatharakhre. Kuki khulai paiba singna Sugnuda amuk hanna landaba haurakre. Ngasi ayuk pung 10 rom tarakpa matamda Kuki singna Sursampurgi district ki manung channa napet amadi lalon phai makaidagi bom kapsinduna landarakibani hairi. Hariba thodok aduda khul ngakpa khunja ani asok apan nangki. Thodok asing matangda press na phangba pawgi matung inadi soklaba khunja anidu Kaksingi Jiban Hospital da laikan narmlaba matung Siza Hospital da refer tawkhre. Kuki khulai paiba sing aduna bom kapsinduna landarakpa aduda khunja singju handuna nongmai round kaya kapki haire. Haujik thodok thokpamda ahenba security changsinba hokre haire. Makha tarakpa pawda Kuki terrorist singna sinaba drone sing kapthanaba CRPF ta sinarakre. Kuki terrorist singna mitegi khul tamna drone sinaduna drone bombing gi attack chatharaktuna misi mina thokhraba matung Center na miyang changlak drone kapthanaba khulai CRPF personnel singda sinarakre hairi. Hiram asigi matangda press na phangba pawgi matung inna dronam CUSA haiba India da saba drone kapthanaba khulai asi yamna matik mayai leba khulai amani hairi. Handak Manipur dagi Assam Rifles ki battalion ani laktokani hairiba asi mahut sinduna lakpa CRPF ki kangbuna drone kapthanaba khulai asi sizinanabagi akhang ahi sing yauri haina paw sina makhatari. Makha tarakpa pawda thoklebi irang asigi matangda yambem labana lengak amadi miyamda wafam kya thamlakli. Manipur gi oyakliba phibam asida Manipur kanbaga chief minister kanbaga ani sigi manungda karamana kangadaba no haiba wakhal khanba matam oire haina yambem labana phongdokre. Wafam asinga si uripok yambem lekaida leiba Good Governance Party GGP gi president yambem labagi yumda pangthokhiba pawmi singa unabada phongdokhibani. Mahakna makhata na hai Manipur na matam sangna chathariklib irang asi chief minister na laksinba honabagi mahut makha thana leiba DGP phawba order amata piba ngamdri. Makha taba DGP da order piba ngamdaba chief minister Manipur kannanaba thabak karamna paikhalakani. Phibam asi yaurabadi masana khangna chief minister phamdagi resign tawba natraga ruling party lehuriba MLA nifu manga na toksare haina aiba serol pisinba matam oire haiduna hawkhiba sok Lising aniga nipan da matau karamna Congress Party na miyoi try thoi khakta leiba group amagasu argument makhatarba city polling kholgi editorial kalam dagi lokhatjarke hojik Manipur da thok lebi irang asina maram oiraga Manipur gi miyam maroina meitai phurup singda chauna chaitheng piba asida mipum khuding pena dabna pikthale state lengak leina Kuki khulai paiba khujok amana meitai gi yum kai mai thaduna mangan takhanba meitai da drone bombing misal yauna afaba makhalgi nomai kapsin batanatana yumda tumduna leiba miyoi phawba changlaklaga nomaina namduna kapaga landaba asida Manipur lengak na tumina yengduna leire haiba lawba yai singa masung tampullaga Manipur oiribani adubu singdana sasan ama tamdana sasan ani thokna khaidoktuna meitai phurupta otpa neiba asi tha 13 henjalaklabani Kuki militant singna nupi yauna chamjarba miyoi kya minungsi leitana hatkhiba amadi miyoi kya amagi mai thadoktuna mangan tahanba lengaksina Kuki militant singda karingumba amata tawba ngamdaba haibsi lengaksi leiriba natraga leitraba haibsini lengakna Manipur miyamgi lanthum amadi punsi ngak senbigadabani adubu madu lengakna tawbidre thawong asibu miyamna penadre irang asina asum satharakpa taragadi mitei phurup wabana pankhai lanba ngamlaktaba yai matamduda oirkadaba phibam mai hauba irang ama horokpa yai hojik Kuki militant singna asuk yamna sakti leiribasi amuk hairudrabasu Assam Rifles na phegak phaiduna leibadagi ni haibasi punamakna khangnarabani wafam si lengakna su khanglibani lengakna tobigadaba miyamgi punsi kanba miyamgi lanthung ngak senba asi angam sakti phutoktuna thenglabasu thengna thabak tawhaningi